ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯃꯄꯤ ꯃꯌꯦꯛ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯑꯩꯅ ꯇꯥꯛꯆꯗꯧꯔꯤꯕ ꯑꯁꯤ ꯄꯥ ꯃꯤꯅꯤꯠ ꯃꯩ ꯃꯅꯨꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯥ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯄꯥ ꯑꯁꯤꯒꯤ ꯄꯥ ꯑꯁꯤ ꯕꯥꯡꯂꯥ ꯕꯣꯔꯅꯃꯥꯂꯥꯁꯨ ꯁꯤꯗ ꯂꯩꯖꯔꯦ ꯑꯁꯤꯒ ꯄꯥ ꯑꯁꯤ ꯄꯣ ꯄꯣ ꯑꯀꯔ ꯄꯥ ꯄꯥ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯀꯩꯅꯣꯗꯣ ꯂꯩꯔꯦ ꯄ꯭ꯔꯇꯤꯛꯇꯣ ꯃꯌꯥꯝ ꯕꯣꯔꯗꯇ ꯌꯦꯡꯕꯤꯅꯔꯁꯤ ꯑꯁꯤ ꯄꯥꯁꯤꯒꯤ ꯄꯥꯁꯤ ꯀꯃꯥꯏꯅ ꯏꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯁꯤꯅꯤ ꯄꯥ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯏꯕꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯁꯣꯝꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯣꯠꯂꯅꯤ ꯁꯤꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯁꯤꯒꯤ ꯑꯁꯨꯃꯥꯏꯅ ꯈꯣꯠꯂꯅꯤ ꯑꯁꯤꯒ ꯂꯣꯏꯔꯦ ꯑꯗꯩ ꯁꯤꯒ ꯑꯃ ꯑꯁꯤꯒ 1 step ꯑꯁꯤꯒꯅ 2 steps ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛꯀ ꯑꯃꯨꯛ sina 3 steps asini asigi 1 step 2 steps 3 steps ta koigi pashi mapung phai adugi makhada koi pagi khonthok mayam yengbi amana paiba amana pakpa amana paiba amana pakpa asigidi online class matang asida loisinjari miyamba mu khurumjari